ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯒꯤ-ꯈꯥꯎꯖꯥꯎ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ. ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯈꯨꯡꯒꯪ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯇꯣꯃꯥꯜ ꯀꯧꯕ ꯂꯧꯎꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕ ꯑꯣꯏꯔꯦ. ꯇꯣꯃꯥꯜ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕꯅ ꯃꯍꯥꯛꯀꯤ ꯂꯧꯎꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯍꯩ ꯃꯔꯣꯡ ꯌꯥꯝꯅ ꯂꯣꯛꯂꯝꯃꯤ ꯑꯃꯗꯤ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯝꯃꯤ. ꯇꯣꯃꯥꯜꯁꯤ ꯃꯥꯅ ꯍꯣꯠꯅꯖꯔꯨꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯅꯣꯡꯃ ꯇꯣꯃꯥꯜꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯣ ꯀꯩꯊꯦꯜꯗ ꯄꯨꯊꯣꯛꯇꯨꯅ ꯌꯣꯜꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯇꯣꯃꯥꯜꯒꯤ ꯄꯣꯠꯁꯤꯡꯗꯣ ꯌꯥꯝꯅ ꯁꯤꯠꯂꯤ. ꯇꯣꯃꯥꯜ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ. ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯅꯥꯒꯤ ꯁꯦꯟ ꯃꯌꯦꯛ 300 ꯂꯩꯔꯦ. ꯃꯁꯦ ꯀꯅꯥꯃꯠꯇꯗ ꯈꯪꯍꯜꯂꯔꯣꯏ. ꯑꯩ ꯏꯇꯣꯝꯇꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒꯦ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯁꯦꯡꯒꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯈꯥꯏꯔꯒ ꯁꯦꯡꯒꯥꯎ ꯑꯗꯨꯕꯨ ꯐꯨꯝꯖꯤꯜꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯣꯃꯥꯜꯗꯣ ꯃꯥꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤꯕ ꯁꯅꯥ ꯁꯦꯟꯌꯦꯛ ꯑꯗꯨ ꯃꯁꯤꯡ 300 ꯈꯛꯇ ꯑꯣꯏꯕ ꯖꯥꯠꯂꯥ? ꯃꯁꯤꯡ ꯑꯃꯨꯛ ꯆꯦꯟꯅꯔꯝꯒꯗ꯭ꯔꯥ? ꯍꯣꯏꯗ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯩꯁꯥꯗꯣ ꯃꯁꯤꯡ ꯊꯤꯔꯒꯦ ꯈꯜꯂꯗꯨꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯁꯅꯥꯒꯤ ꯁꯦꯟ ꯃꯌꯦꯛꯀꯤ ꯁꯦꯡꯒꯥꯎ ꯐꯨꯝꯖꯤꯟꯈꯤꯕ ꯑꯗꯣ ꯇꯧꯈꯥꯏꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯁꯅꯥ ꯁꯦꯟ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ. ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜ ꯄꯥꯈꯠꯅ ꯁꯅꯥ ꯁꯦꯟ ꯃꯌꯦꯛꯁꯤꯡ ꯑꯗꯣ ꯆꯐꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯗꯨꯅ ꯊꯅꯝꯂꯒ ꯇꯣꯃꯥꯜ ꯑꯗꯨ ꯊꯣꯔꯛꯏ. ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯏ. ꯇꯣꯃꯥꯜꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃ ꯑꯣꯏꯔꯝꯃꯤ. ꯇꯣꯃꯥꯜ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯂꯝꯃꯤ. ꯏꯇꯥꯎ, ꯑꯩꯍꯥꯛ ꯀꯩꯊꯦꯜꯗ ꯆꯠꯀꯦꯅ ꯂꯥꯛꯂꯤꯕꯅꯤ. ꯅꯍꯥꯛꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯩꯊꯦꯜꯗ ꯆꯠꯅꯤꯡꯂꯝꯒꯅꯤ ꯈꯟꯗꯨꯅ ꯅꯪꯕꯨ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ. ꯇꯣꯃꯥꯜꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯏ. ꯍꯣꯏ ꯏꯇꯥꯎ, ꯑꯩꯍꯥꯛꯁꯨ ꯆꯠꯅꯤꯡꯂꯝꯂꯤꯕꯅꯤ. ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯇꯣꯃꯥꯜꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯩ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ. ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯂꯩꯔꯝꯗ꯭ꯔꯦ. ꯃꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯇꯣꯃꯥꯜꯅ ꯁꯅꯥꯒꯤ ꯁꯦꯟ ꯃꯌꯦꯛ ꯍꯥꯞꯆꯤꯟꯗꯨꯅ ꯊꯅꯝꯕ ꯆꯐꯨꯗꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗꯒꯤ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤꯗꯣ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯟꯖꯔꯝꯃꯤ. ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯇꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯌꯥꯝꯅꯗꯤ ꯂꯥꯞꯄꯤ. ꯍꯣꯔꯦꯟ ꯑꯩꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ. ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯄꯗꯨ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯅ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯎꯕꯗ, ꯑꯣ, ꯃꯁꯤꯒꯤ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯅꯤ. ꯐꯔꯦ, ꯃꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯈꯜꯂꯗꯨꯅ ꯀꯧꯔꯛꯂꯝꯃꯤ. ꯑꯣ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ. ꯏꯁꯤꯡ ꯈꯤꯛꯇ ꯁꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯌꯥꯏꯌꯦ, ꯁꯣꯛꯄꯤꯔꯝꯒꯦ. ꯀꯗꯥꯏ, ꯏꯁꯤꯡ ꯀꯣꯜ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤꯗꯒꯤ ꯆꯐꯨ ꯑꯗꯨ ꯂꯧꯗꯨꯅ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ. ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯁꯤꯡ ꯁꯣꯛꯐꯝ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯕꯗ ꯆꯐꯨꯗꯣ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯧꯕꯗ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯀ꯭ꯔꯦꯡ ꯀ꯭ꯔꯦꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ. ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯁꯤꯕꯣ? ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯄꯣꯠ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯃꯗꯨꯗꯒꯤꯗꯤ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯁꯦꯡꯒꯥꯎ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗꯒꯤ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯅꯥꯒꯤ ꯁꯦꯟ ꯃꯌꯦꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ. ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ. ꯉꯁꯤꯁꯤꯗꯤ ꯑꯩꯒꯤ ꯗꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯁꯦꯡꯒꯥꯎ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯏꯁꯤꯡ ꯁꯣꯛꯄꯒ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ. ꯆꯐꯨꯗꯨꯁꯨ ꯇꯨꯔꯦꯜ ꯃꯅꯥꯛꯇꯨꯗ ꯊꯥꯗꯔꯝꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ, ꯐꯔꯦ, ꯏꯃꯥꯟꯅꯕꯁꯤꯡꯕꯨ ꯆꯥꯛꯂꯦꯟ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯖꯔꯒꯦ ꯈꯜꯂꯗꯨꯅ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥꯗꯣ ꯆꯠꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯍꯥꯃꯦꯡ ꯑꯃ ꯂꯩꯔꯨꯔꯦ. ꯑꯗꯨꯒ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ. ꯃꯇꯣꯝꯇꯁꯨ ꯍꯥꯏꯖꯩ, ꯏꯁ, ꯑꯩꯅ ꯁꯅꯥꯒꯤ ꯁꯦꯟ ꯃꯌꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯁꯤꯕꯨ ꯏꯐꯣꯡ ꯐꯣꯡꯅ ꯄꯨꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯝꯃꯤ. ꯃꯁꯤ ꯀꯔꯥꯏꯗꯅꯣꯃ ꯂꯣꯠꯁꯤꯜꯂꯒ ꯄꯨꯔꯒꯦ ꯈꯜꯂꯤ. ꯃꯗꯨꯗꯒꯤꯗꯤ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ, ꯑꯣ ꯐꯔꯦ,
ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯥꯃꯦꯡ ꯑꯁꯤꯒꯤ ꯃꯈꯅꯥꯎ ꯑꯁꯤꯗ ꯍꯦꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯁꯦꯡꯒꯥꯎ ꯑꯗꯨꯕꯨ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯈꯅꯥꯎ ꯑꯗꯨꯗ ꯅꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯄꯥ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯍꯥꯃꯦꯡ ꯑꯁꯤ ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯠꯂꯝꯃꯨ"꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯍꯥꯃꯦꯡ ꯑꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯨꯒꯗꯧꯕꯅꯤ, ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ ꯑꯅꯤꯗ ꯂꯩꯔꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯅ ꯌꯨꯝ ꯇꯥꯟꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄꯨꯔꯝꯃꯣ" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯣꯃꯥꯜꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯇꯣꯃꯥꯜꯅ ꯍꯥꯃꯦꯡ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ ꯃꯆꯥ, ꯍꯥꯃꯦꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ, ꯑꯩꯅ ꯂꯩꯖꯔꯒꯦ ꯍꯥꯏꯕꯕꯨ ꯌꯥꯒꯗ꯭ꯔꯣ"꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯀꯀꯥ, ꯅꯍꯥꯛ ꯄꯩꯁꯥ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ"꯫ ꯇꯣꯃꯥꯜꯅ "ꯁꯦꯟ ꯃꯌꯦꯛ 3 ꯄꯤꯔꯒꯦ" ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯍꯔꯥꯎꯅ ꯈꯟꯖꯔꯝꯃꯤ, "ꯑꯩꯒꯤ ꯏꯄꯥꯅ ꯁꯣꯏꯗꯅ ꯍꯔꯥꯎꯔꯅꯤ, ꯃꯍꯥꯛꯅ ꯁꯦꯟ ꯃꯌꯦꯛ 2ꯗ ꯂꯩꯔꯛꯄ ꯑꯁꯦ ꯑꯩꯅ ꯁꯦꯟ ꯃꯌꯦꯛ 3ꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦ, ꯁꯦꯟꯗꯣꯡ ꯐꯪꯂꯦ ꯍꯥꯏꯅ ꯑꯩꯒꯤ ꯄꯥꯕ ꯑꯗꯣ ꯁꯣꯏꯗꯅ ꯍꯔꯥꯎꯔꯅꯤ" ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤꯅ ꯍꯥꯃꯦꯡ ꯑꯗꯨ ꯎꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯥꯏꯗꯒꯤ ꯍꯥꯃꯦꯡꯅꯣ ꯃꯁꯤꯗꯤ, ꯑꯣꯟꯊꯣꯛꯅ ꯅꯣꯏ ꯆꯥꯎꯔꯗꯅ ꯐꯖꯈ꯭ꯔꯦꯗ"꯫ ꯇꯣꯃꯥꯜꯅ "ꯑꯩꯅ ꯂꯩꯔꯛꯄꯅꯤ, ꯃꯁꯛ ꯌꯥꯝꯅ ꯐꯖꯗ꯭ꯔ ꯍꯥꯃꯦꯡ ꯑꯁꯤ" ꯍꯥꯏꯔꯝꯂꯒ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯄꯨꯜꯂꯒ ꯊꯅꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯉꯁꯥꯏ ꯃꯥꯅ ꯊꯅꯝꯕ ꯆꯐꯨ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, "ꯀꯔꯤꯅꯣ, ꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯊꯅꯝꯕ ꯆꯐꯨ ꯑꯗꯣ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯆꯐꯨ ꯑꯗꯣ ꯑꯩꯅ ꯏꯁꯤꯡ ꯈꯤꯛꯇ ꯁꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯐꯨ ꯑꯗꯨ ꯄꯤꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜ ꯃꯊꯥ ꯁꯥꯅ ꯂꯩꯕꯥꯛꯇ ꯒꯤꯠ ꯐꯝꯊꯈꯤ꯫ "ꯑꯣ, ꯃꯥ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ, ꯆꯐꯨ ꯑꯗꯨꯗ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ 300 ꯑꯩꯅ ꯍꯥꯞꯈꯤꯕꯅꯤ, ꯑꯗꯨꯅ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯍꯜꯂꯛꯂꯔꯣꯏ" ꯍꯥꯏꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, "ꯀꯔꯤꯒꯤ ꯅꯪꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯗ꯭ꯔꯤꯕꯅꯣ? ꯐꯔꯦ, ꯑꯗꯨꯕꯨ ꯁꯦꯟ ꯃꯌꯦꯛꯁꯤꯡ ꯑꯗꯣ ꯀꯩꯁꯨ ꯃꯥꯡꯂꯣꯏ, ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏꯔꯜꯅꯤ, ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯅꯪ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯒꯅꯨ" ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯃꯥꯜꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯥꯃꯦꯡ ꯑꯁꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯈ꯭ꯔꯁꯤ, ꯑꯗꯨꯒ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯃꯥꯜꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯇꯣꯃꯥꯜꯒꯤ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯨꯝꯅ ꯍꯪꯂꯛꯏ, "ꯀꯔꯤ ꯇꯧꯔꯕꯒꯦ? ꯉꯁꯥꯏꯗꯤ ꯅꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯕꯣ"꯫ ꯇꯣꯃꯥꯜꯅ ꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯩꯒꯤ ꯁꯅꯥꯒꯤ ꯁꯦꯟ ꯃꯌꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯗꯣ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯈꯅꯥꯎꯗꯒꯤ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ"꯫ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤꯗꯨꯁꯨ ꯍꯔꯥꯎꯅ, "ꯍꯥ, ꯑꯁꯦꯡꯕꯔꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ, ꯃꯇꯧ ꯀꯔꯝꯅ ꯍꯥꯃꯦꯡ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯖꯥꯠꯅꯣ" ꯍꯥꯏꯅ ꯇꯣꯃꯥꯜꯗ ꯍꯪꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ, "ꯑꯩꯅ ꯍꯥꯃꯦꯡ ꯂꯩꯔꯛꯂꯤꯕ ꯃꯤꯗꯣ ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯒꯤꯅꯤ, ꯁꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯡꯒꯥꯎ ꯑꯁꯦ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯈꯅꯥꯎꯗ ꯂꯣꯠꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯩ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ, ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯦꯟ ꯃꯌꯦꯛꯁꯤꯡ ꯑꯁꯦ ꯏꯁꯥꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯆꯠꯂꯒꯦ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯇꯣꯃꯥꯜꯗꯣ ꯃꯥꯒꯤ ꯂꯧ ꯎꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯧ ꯌꯦꯡꯁꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯅꯥꯒꯤ ꯁꯦꯟ ꯃꯌꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯃꯁꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏ꯫ ꯇꯣꯃꯥꯜꯅ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ, ꯉꯥꯏꯍꯥꯛꯇ ꯃꯁꯥꯗꯨ ꯏꯪꯍꯟꯒꯦ ꯈꯜꯂꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯗꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯦꯡꯒꯥꯎ ꯑꯗꯨꯗꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯊꯅꯝꯂꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯏꯔꯣꯏꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯎ ꯁꯦꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯇꯣꯃꯥꯜꯅ ꯊꯅꯝꯕ ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯗꯨꯕꯨ ꯍꯨꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯌꯥꯎ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯈꯔ ꯂꯥꯛꯄꯗꯣ ꯌꯥꯎ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ, "ꯍꯩꯁ,
ꯂꯥꯛꯂꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯦ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯒꯤ ꯁꯦꯟ ꯃꯌꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯁꯦ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯁꯦꯡꯒꯥꯎ ꯑꯗꯨꯕꯨ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯁꯦꯡꯒꯥꯎ ꯑꯁꯤꯕꯨ ꯂꯧꯕ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯌꯥꯎꯁꯦꯟꯕ ꯅꯨꯄꯥ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯧꯎꯕ ꯇꯣꯃꯥꯜ ꯑꯗꯨ ꯇꯨꯔꯦꯜꯗꯒꯤ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯅꯝꯕ ꯁꯅꯥꯒꯤ ꯁꯦꯟ ꯃꯌꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯣ, ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯃꯥꯡꯂꯕꯀꯣ, ꯀꯅꯥꯅꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯃꯥꯜꯒꯤ ꯃꯀꯣꯛꯇ ꯌꯦꯜꯂꯛꯂꯤꯕ ꯐꯤꯗꯣ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯐꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯀꯟꯃꯟꯕꯅ ꯐꯤ ꯑꯗꯣ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯐꯤ ꯑꯗꯨꯕꯨ ꯂꯥꯝꯕꯗ ꯇꯣꯃꯥꯜꯒꯤ ꯃꯁꯥꯗꯣ ꯉꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯒꯨꯍꯥꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯦꯡꯒꯥꯎ ꯑꯗꯨ ꯎꯔꯦ꯫ ꯇꯣꯃꯥꯜꯗꯣ ꯍꯔꯥꯎꯅ, "ꯏꯁ, ꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯗꯨꯅꯤ꯫ ꯑꯩꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯖꯔꯝꯕꯁꯦ ꯑꯃꯨꯛ ꯐꯪꯂꯤ꯫ ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅꯃꯛ ꯍꯟꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯇꯣꯃꯥꯜꯗꯣ ꯒꯨꯍꯥꯗꯨꯗꯒꯤ ꯀꯥꯈꯠꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯣꯃꯥꯜ ꯑꯗꯣ ꯀꯩꯊꯦꯜꯗ ꯂꯥꯛꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯉꯔꯥꯡꯒꯤ ꯌꯥꯎꯁꯦꯟꯕ ꯅꯨꯄꯥ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯇꯣꯃꯥꯜꯅ ꯎꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯌꯥꯎꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯇꯥꯎ, ꯅꯍꯥꯛꯄꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯊ꯭ꯋꯥꯏ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ?" ꯌꯥꯎꯁꯦꯟꯕ ꯅꯨꯄꯥꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ, ꯉꯔꯥꯡꯁꯦ ꯑꯩꯅ ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ ꯌꯥꯎꯕ ꯑꯩꯒꯤ ꯁꯦꯡꯒꯥꯎ ꯑꯃ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯅꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯡꯒꯥꯎ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫" ꯌꯥꯎꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ, "ꯑꯣ, ꯑꯩꯅ ꯉꯔꯥꯡ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯪꯂꯛꯈꯤꯕ ꯁꯦꯡꯒꯥꯎ ꯑꯗꯣ ꯑꯩꯒꯤ ꯅꯠꯇ꯭ꯔꯕ ꯃꯥꯜꯂꯤ, ꯌꯥꯎꯁꯦꯟꯕ ꯅꯨꯄꯥꯁꯤꯒꯤ ꯑꯣꯏꯔꯕ ꯃꯥꯜꯂꯤ" ꯈꯜꯂꯗꯨꯅ ꯇꯣꯃꯥꯜꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯍꯥꯛ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯅꯪꯒꯤ ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯩꯔꯦ꯫ ꯏꯇꯥꯎꯅ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯂꯝꯃꯤ꯫" ꯇꯣꯃꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯎꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯎꯁꯦꯟꯕ ꯅꯨꯄꯥ ꯑꯗꯣ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯇꯣꯃꯥꯜꯅ ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯗꯨ ꯌꯥꯎꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯥꯎꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯍꯥꯏꯖꯩ, "ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯅꯨꯄꯥꯅꯣ! ꯃꯁꯥꯒꯤ ꯁꯦꯡꯒꯥꯎ ꯐꯥꯎꯕ ꯃꯁꯛ ꯈꯪꯖꯗꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯦꯡꯒꯥꯎ ꯑꯗꯣ ꯎꯀꯛ ꯑꯍꯣꯕ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯀꯛ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯎꯁꯦꯟꯕ ꯅꯨꯄꯥ ꯑꯗꯣ ꯈꯪꯍꯧꯗꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯎꯀꯛ ꯑꯗꯣ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯌꯥꯎꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯈ꯭ꯔꯤꯕ ꯎꯀꯛ ꯑꯗꯨꯕꯨ ꯐꯪꯅꯕ ꯂꯥꯝꯍꯧꯏ꯫ ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯦ꯫ ꯎꯀꯛ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯣꯃꯥꯜ ꯑꯗꯨ ꯇꯨꯔꯦꯜꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯉꯩ ꯎꯀꯛ ꯑꯃ ꯇꯥꯎꯊꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯃꯥꯜꯅ ꯎꯀꯛ ꯑꯗꯨꯕꯨ ꯈꯨꯜꯂꯗꯨꯅ, "ꯃꯁꯤ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯀꯥꯟꯅꯔꯛꯄ ꯌꯥꯏ", ꯑꯁꯤ ꯈꯜꯂꯗꯨꯅ ꯎꯀꯛ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤꯅ, "ꯇꯥꯔꯤꯕ꯭ꯔꯥ, ꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ, ꯁꯤꯡ ꯈꯤꯛꯇ ꯊꯤꯕꯤꯔꯛꯎ" ꯍꯥꯏꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ, "ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯎꯀꯛ ꯑꯁꯤꯁꯨ ꯁꯤꯡ ꯑꯣꯏꯕ ꯌꯥꯒꯅꯤ" ꯍꯥꯏꯔꯒ ꯎꯀꯛ ꯑꯗꯨꯕꯨ ꯊꯥꯡ ꯑꯃꯅ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯎꯀꯛ ꯑꯗꯨ ꯈꯥꯏꯗꯣꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯍꯔꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯁꯅꯥꯒꯤ ꯁꯦꯜ ꯃꯌꯦꯛ ꯌꯥꯎꯕ ꯁꯦꯡꯒꯥꯎ ꯑꯁꯦ 3ꯂꯛ ꯃꯥꯡꯂꯨꯔꯕꯁꯨ 3ꯂꯛ ꯑꯗꯨꯃꯛ ꯐꯪꯂꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯏꯁꯣꯔ ꯃꯥꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ" ꯍꯥꯏꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯣꯔꯦꯜꯗꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯟꯖꯕ ꯑꯁꯦꯡꯕ ꯏꯔꯜꯗꯤ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ꯫